ꯈꯪꯗꯦꯉꯣ ꯖꯥꯝ ꯊꯣꯛꯑꯦ ट्रैफिक ꯈꯨꯑꯣꯏꯁꯦ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯦꯡꯉꯦ ꯀꯩꯅꯣꯍꯦ ꯒꯥꯔꯤꯒꯁꯤꯕꯨ ꯇꯞꯇꯣꯔꯕ ꯇꯧꯔꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯁꯤꯕꯗ ꯐꯣꯟꯁꯦ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯄꯨꯡ ꯊꯛꯇꯣꯏꯅꯦ No, no. No auto. Kanaga chatꯂꯤꯅꯣꯌꯦ ꯏꯇꯣꯝꯇꯅꯦ ꯏꯇꯣꯝꯇ ꯑꯗꯨꯒꯤ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯉꯁꯤꯗꯤ ꯏꯊꯟꯗ ꯉꯥꯏꯔꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏꯌꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯝꯇ ꯇꯥꯃꯤꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯊꯟꯗ ꯉꯥꯏꯔꯦ ꯃꯣꯏ ꯒꯥꯔꯤ ꯈꯨꯈꯣꯡꯁꯦ ꯀꯣꯛ ꯉꯥꯎꯋꯤ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯏꯊꯟꯗ ꯌꯥꯝ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯕ ꯉꯁꯤꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯈꯣꯟ ꯃꯌꯥꯝꯅ ꯀꯣꯛ ꯉꯥꯎꯋꯦ ꯌꯦꯡꯉꯣ ꯇꯨ ꯑꯩꯈꯣꯏ ꯂꯩꯔꯛꯅꯦ ꯑꯩꯈꯣꯏ ꯂꯩꯔꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯅꯦ हाय समीर हिजां नहीं 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 का स्टार्ट रहना अꯩꯅ ꯃꯥꯏ ꯍꯤꯟꯖꯥꯡꯁꯦ ꯍꯤꯟꯖꯥꯡ ꯅꯠꯇꯦ ꯀꯣꯝꯂꯥ ꯑꯪꯒꯨꯔ ꯀꯩꯀꯥ ꯌꯣꯟꯕꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯕꯒꯤꯅꯦ ꯍꯥꯏꯁꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯣꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯉꯨꯔꯁꯤꯔ ꯈꯪꯗꯦ ꯀꯩꯅꯣ ꯚꯩꯌꯥꯁꯤꯅ ꯑꯩ ꯑꯃꯨꯛ ꯌꯦꯡꯉꯤꯁꯤꯅ ꯀꯣꯛꯀ ꯉꯥꯎꯋꯦ ꯀꯩꯅꯣ ꯆꯥꯗꯕ ꯌꯦꯡꯉꯦ ꯑꯕꯨꯀ ꯍꯋꯥꯏ ꯑꯍꯥꯎꯕꯤ ꯊꯣꯡꯗꯣꯏꯅꯤ ꯀꯥꯡꯇꯛꯅ ꯍꯧꯋꯦ ꯀꯥꯡꯇꯛ ꯍꯩ ꯔꯥ ꯌꯥꯝ ꯌꯣꯜꯂꯤꯗꯨ ꯃꯌꯥꯝ ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯆꯥꯅꯤꯡꯗꯕ ꯑꯩꯅ ꯑꯗꯨꯒꯤ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯥꯏ ꯃꯥꯏꯔꯦꯟꯁꯦ ꯁꯅꯥ ꯃꯥꯏꯔꯦꯟ ꯅꯠꯇꯕ ꯃꯥꯜꯂꯦ ꯆꯥꯅꯤꯡꯗꯦ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯕꯁꯦ ꯆꯥꯅꯤꯡꯗꯦ ꯉꯥꯏꯈꯣꯀꯣ ꯂꯩꯔꯛ ꯈꯨꯜꯂꯛꯀꯦ ꯎꯠꯀꯦꯁꯦ ꯃꯤ ꯑꯃꯇꯪ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯆꯠꯃꯤꯟꯅꯕꯁꯦ ꯏꯊꯟꯗ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯆꯠꯂꯨꯅꯦꯍꯦ ꯁꯤ ꯑꯩ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯅ ꯂꯩꯔꯦ ꯑꯥꯗꯒꯤꯅꯦ ꯍꯨꯏꯁꯦ ꯌꯦꯡꯉꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯥꯡꯇꯛꯇꯣ ꯌꯨꯝꯗꯒꯤꯔꯣ ꯍꯥꯏ ꯌꯨꯝ
ꯃꯌꯥꯡꯒꯤ ꯀꯥꯡꯇꯛꯅꯤ ꯃꯌꯥꯡꯒꯤ ꯀꯌꯥꯗꯤ ꯃꯨꯟꯗꯦ ꯃꯣꯏ ꯀꯥꯡꯇꯛꯁꯦ ꯊꯣꯏꯕ ꯅꯪꯕꯨ ꯂꯩꯍꯧꯔꯣ ꯃꯤ ꯁꯨꯝ ꯀꯣꯏꯏꯟ ꯏꯟꯅꯔ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ ꯃꯃꯥꯡ ꯊꯥꯔ ꯆꯠꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯁꯤꯅ बाल्टी खरीदवा लो हम ꯑꯥ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯛꯁꯦ ꯂꯣꯏ ꯐꯪꯉꯦꯕ ꯃꯌꯥꯝ ꯍꯥꯏ ꯁꯞꯄꯅ ꯑꯗꯨꯝ ꯕꯖꯥꯔꯒꯤ ꯑꯣꯏꯅ ꯀꯩ ꯑꯣꯏ ꯇꯧꯋꯦꯕꯀꯣ ꯂꯩꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤ ꯂꯣꯏ ꯐꯪꯉꯦ ꯁꯤꯗ ꯐꯪꯗꯕ ꯂꯩꯇꯦ ꯏꯁꯇꯗꯤꯑꯣꯒ ꯑꯃ ꯂꯩ ꯀꯔꯤ ꯈꯨꯊꯧꯅꯣ ꯁꯤꯒꯤꯗꯨꯕꯣ ꯅꯃꯁꯇꯦ ꯐ꯭ꯔꯣꯝ ꯔꯥꯖꯁꯊꯥꯟ ꯍꯥꯏ ꯅꯃꯁꯇꯦ 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 ꯐ꯭ꯔꯣꯝ ꯗꯦꯜꯂꯤ ꯍꯥꯏ ꯇꯥꯕꯅꯤ ꯗꯦꯜꯂꯤꯗ ꯂꯩꯔꯕꯅꯤ ꯀꯃꯥꯏ ꯌꯧꯗꯣꯏꯅꯣ ꯌꯨꯝꯁꯦ ꯁꯥꯡꯗꯣꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯁꯦ ꯁꯨꯛꯌꯧ ꯌꯧꯗꯔꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯌꯨꯝꯒꯤ ꯒꯦꯠ ꯐꯥꯎꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯏꯁꯤ ꯀꯅꯥ ꯈꯪꯅꯤ ꯃꯥꯏꯔꯦꯟ ꯌꯣꯜꯂꯦ ꯃꯥꯏꯔꯦꯟꯁꯦ ꯁꯅꯥꯒꯤꯔ ꯀꯩꯅꯣ ꯌꯦꯡꯒꯦ ꯁꯅꯥꯒꯤꯔ ꯁꯅꯥ ꯃꯥꯏꯔꯦꯟ ꯀꯂꯔꯗꯣ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯖꯗꯕꯤ ꯑꯣꯏꯔꯗꯤ ꯂꯩꯔꯣꯏ ꯈꯨꯏꯔꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ भैया कैसे दिया केजी में 25 हवाई थ्राक से एक केजी दे दो हवाई थ्राक केजीꯗ ꯂꯨꯄꯥ 15 ꯄꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥ ꯄꯤꯒꯦ ꯍꯧꯖꯤꯛ 1 केजी ꯄꯤꯔꯛꯑꯣ भैया ꯂꯩꯗꯁꯨ ꯍꯪꯒꯦ ꯀꯣꯕꯤꯗꯤ ꯀꯣꯕꯤꯅ ꯂꯨꯄꯥ 10 ꯁꯤꯅ ꯂꯨꯄꯥ 10 आपतो ꯀꯩ ꯍꯥꯏꯅꯣ ꯐꯤꯂꯤꯄꯤꯟꯁ ꯍꯣꯅ ꯍꯣꯏ ꯐꯤꯂꯤꯄꯤꯟꯁꯇꯒꯤꯅ ꯈꯜꯂꯁꯨ ꯌꯥꯔꯦ ꯀꯤꯗ꯭ꯔꯣ ꯅꯊꯟꯗ ꯀꯤꯗꯦꯗ ꯚꯨꯠ ꯈꯛꯇꯅꯦ ꯑꯩꯅ ꯀꯤꯕ ꯃꯤꯗꯤ ꯀꯤꯗꯦ ꯐꯥꯅꯕ ꯑꯣꯜꯂꯣ ꯚꯩꯌꯥ ꯑꯃꯅꯤꯒ ꯍꯥꯞꯆꯜꯂꯛꯎꯁꯦ ꯌꯥꯝ ꯍꯣꯡꯉꯦꯀꯣ 50 पी हाइस 25 पी आलू इसमें क्या पी नो भैया आलू में आलू से 20 पी हाई केजीदा आई थांग तप याम तले भैया ये 25 को सी हाफ केजी अमगा पिरो आलू अनोबा माले नंग पोलांग अमा पिरो मा फोन यावसे थांगतोरे फजबी खरा मसा खन ꯌꯨꯝ ꯄꯥꯟꯕꯁꯤ ꯃꯉꯥꯏꯔꯦ ꯗꯦꯜꯂꯤ ꯂꯩꯕꯥꯛꯁꯦ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯄꯥꯔꯤꯅꯣ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯌꯥꯝ ꯂꯨꯝꯃꯦ ꯄꯣꯠ ꯌꯥꯝ ꯍꯣꯡꯉꯦꯀꯣ ꯃꯌꯥꯝ ꯑꯂꯨꯗꯤ ꯀꯌꯥ ꯄꯤꯖꯥꯅꯣ ꯃꯅꯤꯄꯨꯔꯗ ꯁꯦ ꯑꯃꯒ ꯍꯥꯞꯄꯣ ꯚꯩꯌꯥ ꯑꯅꯤ ꯍꯥꯞꯀꯦ ꯑꯃ ꯍꯥꯞꯄ ꯌꯥꯕ ꯅꯠꯇꯦ ꯕꯁ ꯁꯨꯃꯥꯏꯅ ꯄꯤꯒꯗꯕꯅꯤ ꯅꯪ ꯂꯧꯊꯣꯛꯑꯅꯨ ꯌꯥꯔꯕꯅꯤ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯁꯤꯔꯦ 25 35 ꯁꯤꯅ ꯁꯤ ꯊꯥꯡꯕ ꯌꯥꯝ ꯇꯜꯂꯦꯅ ꯇꯧꯕꯅꯦ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯀꯥꯏ ꯁꯥꯗꯨꯅ ꯀꯗꯥꯏ ꯌꯥꯎꯈ꯭ꯔꯒꯦ ꯉꯥꯏꯈꯣꯀꯣ ꯚꯩꯌꯥ ꯉꯥꯏꯈꯣ ꯑꯃꯨꯛ ꯍꯥꯏꯁꯦ ꯑꯣꯏꯅ 25 पी हाय से हाय तागरे नमाई थक्कदुनी भैया नंगबो से फलादो थम फत्ते हबन आलू के 5 लेतरे कई दोगे हबनो सीमा पिरो लुपा मंगा दुगी सीमा हापो ठीक है भैया मैडम यारे हफ्तन जगह लुपा मंगा के सीमा हापे कोबी फुल लमा को फुल नते कोबी कोबी फुल
ꯄꯣꯠ ꯂꯩꯕ ꯌꯥꯝ ꯍꯩꯇ꯭ꯔꯣ ꯑꯩꯁꯦ ꯗꯦꯜꯂꯤ ꯀꯥꯏꯋꯥꯏꯗꯅꯣ ꯂꯩꯔꯤꯁꯤ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯕꯤꯔ ꯁꯥꯎꯠ ꯗꯦꯜꯂꯤꯗꯅꯦ ꯍꯥꯏ ꯀꯨꯅꯤꯕꯂꯥ ꯀꯩꯅꯣ ꯅꯪ ꯗꯁ ꯑꯣꯏꯒꯗꯕꯅꯦ ꯄꯩꯁꯥ ꯍꯦꯟꯅ ꯍꯟꯖꯜꯂꯛꯑꯦ ꯅꯪꯁꯦ ꯏꯉꯥꯎ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯅ ꯃꯅꯤꯄꯨꯔ ꯉꯥꯡꯁꯤꯟꯕꯁꯤꯗ ꯊꯦꯡꯀ꯭ꯌꯨ ꯚꯩꯌꯥ ꯆꯠꯂꯒꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩ ꯁꯤꯔꯦ ꯃꯥꯏ ꯀꯣꯝꯂꯥꯁꯦ ꯌꯦꯡꯒꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯃꯁꯛ ꯐꯖꯕ꯭ꯔꯦ ꯄꯣꯠꯁꯦ ꯂꯩꯗꯤ ꯌꯥꯝ ꯂꯩꯅꯤꯡꯕ ꯃꯌꯥꯝ ꯂꯨꯝꯃꯦ ꯍꯥꯏꯕ ꯚꯩꯌꯥ ꯀꯣꯝꯂꯥꯁꯦ ꯀꯌꯥ 50 रुपए किलो ꯀꯣꯝꯂꯥꯁꯦ ꯌꯥꯝ ꯐꯖꯗꯤ ꯃꯥꯏꯁꯦ ꯃꯩ ꯊꯥꯟꯖꯝꯕꯒꯤꯅꯤ ꯅꯩ ꯁꯨꯟꯗꯔ ꯀꯩ ꯂꯩꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯃꯥꯁꯤꯗ ꯀꯩꯅꯣ ꯂꯩꯗꯣꯏꯁꯤꯕꯣ ꯁꯤꯗ ꯁꯤ ꯚꯩꯌꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯄꯥꯟꯁꯨ ꯌꯥꯎꯋꯦꯗꯣ ꯄꯥꯟ ꯅꯠꯇ꯭ꯔꯥꯒ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯕꯣ ꯄꯣꯠ ꯌꯣꯟꯒꯗꯕ ꯃꯇꯝꯁꯤꯗ ꯂꯩꯇꯗꯤ ꯆꯠꯄ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯏꯈꯣꯀꯣ ꯀꯨꯝꯊꯔꯛꯈꯤꯅꯣ जयपुर आओगी घूमने कभी है हाँ हाँ टाइम मिलेगा तो आएंगे अंगूर से होंगे मैं कैसे दे रही हूँ 60 रुपए है साल के 50 तो बने से ए, 1 किलो दे दो 50 रुको रुको मैं डालूंगी नोइना हाफ या बनते नहीं हम हाफ करेंगे नंग अच्छी भी हाफ से लड़के माइन तो जाइनो अच्छी भी हाफ पे याद देखो जब हाफ का बन ना खो से अंगूर से क्या पीनो 60 रुपए पाव हाँ 60 रुपए पाव अमर साथ होके लाई दो सकवा लाई दो अमर साथ होके मैं अंगूर से बहुत मीठा है हाँ वो हम ना अमर का साथ होके भैया कितना नहीं हो दे दो अमर का साथ होके को भैया इसको बांध दो ऐसे ही रहा अनी साथों करे ना से हैरा है बेटी सागदा बनी नत्र मयाम हाउ भी हम हाउ लौग्रा कैसे का दौदो पिरो भैया 40 की पिरो 50 का एक पाव करे दे हाँ हाँ हिलाओगे तो मैम थैंक यू लॉन्गिल अमूबसु लाई तो भैया आईडी अमूबसु अमा चानिंगे ए अमूबसु अमा चाथोगे मैम कमायो ही पूदो जी बचन गजा थैंक यू भैया अंगूर जे पाए सब रखम यार ai kèm lê đấy liền bàn tận là đi pù vậy liền bàn đến nà để post xem nhám pù vậy torbot cái yêu lấy torbot lấy đi lấy mình mình đấy đó कहीं है नो कितना दिन हो गया है ये 3 years चही अहम सूरे नाना कांग्रेस तो आइना मणिपुर दा हाय बन हवाई ट्रक ले आ बनी ना हवाई ट्रक ने खामे सिम के काई थोंग रस खांग दे हवाई तानी ngate तो हाय नो एंग्री बर्ड का पुंदर एंग्री बर्ड की नाइट टी ता हवे दिम दा हला बन आई डी टी लोरगा यम दा हले ए वैसे भी सुक औ दा बै ताप तौ बांद यम क्या जॉब करते हो इंडिया में है भैया हॉस्पिटल की जॉब
Kayno sibo. Dukaan pa min na nupi man ya. Uy, na pamawi kayno ba sa tulo po sibo. Nang na kay dili ka Manipuri na po ni say. Adun ay say sira ban. Manipur na tumhay na ban din kara hindi. Habit oy gre dum. Ay thai na digi aha malak pa digi ne hindi kaya ngang de dum. Manipur ngang na pung ngay dalay dun. Yung dore. Yung ako mali ka tangay sali. Kain tayo sibo. Hay na digi ka san nupi ba le misa. San nupa san nupi ka khang ba le. Moi ko laga lang di pa piyang taw ga moi gi san nupa man le dai ni san nupa sau ba do. Mi ko laga lang ba ko video diam u de ki jawan. Masih pa le di den. Taw do si. Thailand do gire Philippines kai ko ang ngang. Adu ne hek phai. Yaifare nang na. Yaifare kang de du dai si. Moi sa dum khang ba ni da. Ko bi ma pu ra gi ha. Gi chang de da khoi men get oi ba ko. Akhoi area se. Society da ne ni. Ai ma'am kano harak. Thank you Ali. Sumay na tsaga ani da na aduga. Titit yang khongjala de so ani handok min ge. Mi di sa lesu ma kada. Sidagi chalaga kwa. Somda na khoi gi boys hostel changi de ne ba kwa. Adagi somda na ai gi yum. Ayam nyog dere mayam. Life loy salada bane. Sak thong ga sa ba iruza ba khoba taw da pung ama ta de ni pung ama makhai da mai ta dong ma le khan ba imu nung la shan ba ngarang ju Sunday da mi mai da sala ga sak sa ba sa lu bagi imung lo shan ba shang dare kai chat lu rin no hai kha ba duty hala ini kai no evening duty lo hala ini phari mayam ai yum yau re ai building de si awang ba si gets si bullet si nakalagi no ikang di ko ay ginati ko si ay building ni hay mayam life lo changer age mayam na support taw ba laking biyam nungay na tiyak ta ba phabo oy miner so mayam I know life bye